Ngarang ayuk mar lalhobani chingnaba singna Borobekra police station amadi Meitei yum ahum mai THAKHRABA matung ngarang numidang pung 10 taba duaida Samerendra Kouba Meeoi Amagi Nungkhal Khul Da Leiba rubber farm ki yum ani Meina Tumna Tharamle HAIRI press na phangma paw amagi matung ina Samerendra HAIRI Meeoi asi ziribam gi kamaraga dagini Nungkhal Khul HAIRI ba khul asina mahaki rubber farm leibani HAIRI Thaudok asiga mari leinana Samerendra na phongdorokpagi matung ina Nungkhal hairiba khul asida leiba meitei gi yum sing mamang da sumai THAKHRABANI khul asida mahaki rubber farm tawduna leiriba yum ani asida Bengali Meeoi sing thabak suduna leibani ngarang numidang khulai matik chana paiba marlon ngangba Meeoi nipan lom laklaga yum ani adu Meina Tumna Tharambani haina phongdorakli panbayabadi Ziribam district ki barak circle da mathau torbi state amasung central force ki personnel sing hankhenaba marvelous volunteer na akan bawapum thamkhraba matung ngarang ayuk anganbada kuki khutlai paibasina Borobekra police station da bom yauna landarakpaga loina na Meitei gi yum khara amana mai tharamkhibani